ꯑꯩꯈꯣꯏ ꯃꯥꯏꯟꯁꯤ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯒꯦ ꯁꯤ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯃꯝ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯥꯖꯤꯟ ꯇꯧꯔ ꯌꯦꯡꯁꯦꯕ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯃꯝ ꯂꯩꯔꯦ ꯍꯥꯏꯅꯔꯁꯤ ꯑꯗꯨꯒꯤ ꯍꯤꯡꯒꯣꯜꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯍꯪꯒꯥꯝ ꯊꯥꯔꯦ ꯍꯪꯒꯥꯝ ꯆꯥꯒꯅꯤ ꯑꯩꯈꯣꯏꯅ ꯑꯂꯨ ꯊꯥꯔꯦ ꯑꯂꯨ ꯆꯥꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯍꯤꯡꯒꯣꯜ ꯃꯇꯦꯛꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯊꯥꯔꯒꯁꯦꯕ ꯄꯣꯠ ꯆꯩ ꯀꯩꯝꯇ ꯊꯥꯔꯒꯁꯤ ꯀꯩꯝꯇ ꯊꯥꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯔꯒꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯝꯇꯁꯨ ꯌꯦꯡꯁꯤꯟꯗꯕꯤꯗ ꯄꯪꯊꯝ ꯊꯝꯃꯒ ꯂꯩꯍꯟꯈ꯭ꯔꯁꯦꯕ ꯄꯪꯊꯝ ꯊꯝꯈ꯭ꯔꯁꯦꯕ ꯀꯩꯝꯇ ꯌꯦꯡꯉꯨꯗꯕꯤꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯤꯡꯒꯣꯜ ꯃꯇꯦꯛꯇꯣ ꯑꯗꯨ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯕ ꯌꯥꯒꯦꯕ ꯍꯥꯟꯅꯒꯤ ꯃꯁꯥꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯆꯦꯟꯖ ꯑꯍꯣꯡꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕ ꯌꯥꯕꯒꯦꯕ ꯃꯁꯥ ꯏꯆꯝ ꯆꯝꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯀꯩꯗꯧꯕꯁꯨ ꯂꯩꯔꯝꯃꯣꯏꯕ ꯆꯦꯟꯖ ꯈꯔꯗꯤ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯀꯥꯟꯅꯗꯕ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯝꯕ ꯌꯥꯏ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯄꯥꯝꯕꯤ ꯈꯔ ꯍꯧꯖꯤꯜꯂꯛꯄ ꯌꯥꯏ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯄꯣꯏꯖꯟ ꯑꯣꯏꯕ ꯌꯥꯕ ꯄꯥꯝꯕꯤ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯃꯣꯠꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯉꯁꯥꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯐꯕ ꯇꯨꯡꯗ ꯃꯍꯩ ꯆꯥꯒꯗꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯍꯩ ꯆꯥꯒꯗꯕ ꯄꯣꯠꯇꯨ ꯑꯗꯨ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯇꯨ ꯄꯣꯏꯖꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯇꯨ ꯊꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯃꯍꯩ ꯆꯥꯒꯦ ꯈꯟꯕꯤꯔꯤꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯊꯥꯕꯤꯌꯨꯕ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯗ ꯍꯧꯖꯤꯛ ꯑꯗꯨꯒ ꯐ꯭ꯔꯤꯗ ꯃꯇꯣꯝꯇ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯔꯤ ꯃꯍꯩ ꯆꯥ ꯄꯥꯝꯃꯤ ꯀꯔꯤꯝ ꯈꯟꯗꯕꯤꯗ ꯄꯪꯊꯝ ꯊꯝꯕꯁꯤ ꯇꯧꯕꯤꯒꯅꯨ ꯀꯥꯟꯅꯗꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯁꯣꯡꯖꯤꯜꯂꯛꯄ ꯌꯥꯏ